ꯀꯃꯦꯟꯁꯤꯗꯤ ꯍꯧꯔꯛꯄꯗꯗꯤ ꯄꯨꯔꯥ ꯑꯁ ꯄꯣꯖꯤꯇꯤꯚ ꯀꯟꯅ ꯌꯥꯎꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯦꯒꯦꯇꯤꯚ ꯌꯥꯎꯗ꯭ꯔꯤꯕ ꯍꯥꯏꯌꯥꯔꯦ ꯍꯥꯏꯗꯤ ꯇꯧꯕꯗꯤ ꯁꯤꯒꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯅꯨꯡꯁꯤꯕꯤꯕꯁꯤꯁꯨ ꯈꯪꯅ ꯑꯩꯅ ꯑꯗꯨꯝ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯂꯞ ꯕꯦꯛ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯒꯤꯁꯨ ꯃꯌꯥꯝꯗ ꯃꯔꯨꯑꯣꯏꯅ ꯏꯃꯥꯒꯨꯝꯕꯒꯤ ꯑꯗꯒꯤ ꯏꯗꯣꯝꯆꯥ ꯁꯤꯒꯤ ꯃꯌꯥꯝ ꯊꯦꯡꯅꯩꯑꯕꯀꯣ ꯃꯣꯏꯒꯨꯝꯕ ꯊꯦꯡꯅꯔꯗꯤ ꯑꯗꯨꯝ ꯏꯕꯨꯡꯉꯣ ꯍꯥꯏꯔꯒ ꯑꯆꯥꯄꯣꯠ ꯂꯩꯕꯤꯔꯛꯄꯒꯨꯝꯕꯀꯣ ꯁꯤꯒꯤ ꯑꯗꯨꯒꯤ ꯄꯣꯠ ꯅꯠꯇꯕ ꯑꯆꯥꯄꯣꯠ ꯅꯨꯡꯄꯣꯠꯀꯤ ꯅꯠꯇꯕ ꯁꯤꯒꯤ ꯏꯃꯣꯁꯟ ꯑꯃ ꯑꯩꯉꯣꯟꯗ ꯐꯤꯜ ꯇꯧꯋꯦꯕ ꯑꯩꯁꯤ ꯅꯨꯄꯤ ꯀꯥꯏꯅꯔ ꯂꯩꯔꯝꯕꯅꯤ ꯕ꯭ꯔꯣ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯨꯕꯗ ꯈꯤꯇꯪ ꯁꯥꯐꯩꯒꯨꯝꯕ ꯆꯥꯛꯀ ꯀꯧꯕꯤꯗꯅꯀꯣ ꯑꯁ ꯑꯩ ꯑꯅꯥꯕ ꯂꯣꯏ ꯐꯔꯦ ꯀꯥꯏꯅꯀꯣ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯄꯤꯕꯤꯕꯁꯦ ꯑꯩꯅ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯗꯅꯁꯨ ꯅꯣꯛꯊꯣꯛꯎꯔꯒ ꯃꯤꯅ ꯅꯣꯛꯅꯤꯡꯗꯕꯒꯨꯝꯕ ꯑꯗꯒꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯗꯅꯁꯨ ꯍꯥꯏꯗꯣꯛꯎꯔꯒ ꯃꯌꯥꯝꯅ ꯍꯦꯛ ꯇꯥꯅꯤꯡꯗꯕꯒꯨꯝꯕ ꯑꯗ ꯁꯤꯃꯗꯤ ꯗꯗꯥꯗ ꯑꯣꯏꯗ꯭ꯔꯕ꯭ꯔꯥꯅ ꯈꯟꯖꯩꯌꯦꯕ ꯃꯥꯅ ꯇꯧꯔꯛꯏꯁꯦ ꯑꯩꯈꯣꯏꯅ ꯉꯝꯕ ꯅꯠꯇꯦ ꯑꯩꯅ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯩꯅꯁꯨ ꯉꯝꯕ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯈꯟꯊꯔꯒꯀꯣ ꯈꯨꯕꯤ ꯃꯦꯠꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯗꯗꯥꯁꯦ ꯇꯦꯟꯊꯥꯗꯒꯤꯅꯤ ꯑꯗꯨꯒ AK ꯍꯥꯏꯔꯤꯁꯤꯅ ꯑꯥꯀꯥꯁ ꯍꯥꯏꯕꯅꯦ ꯍꯥꯏꯕꯤꯕꯅꯦꯕ ꯋꯦꯜꯀꯝ ꯇꯨ ꯑꯟꯐꯤꯜꯇꯔ ꯌꯨꯇ꯭ꯌꯨꯕꯔꯁ episode 4 ꯉꯁꯤꯒꯤ episode ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯒꯦꯁ ꯑꯁꯤꯗꯤ ꯃꯌꯥꯝꯒꯤ AK ꯇꯦꯟꯊꯥ ꯏꯕꯨꯡ ꯑꯁꯤꯒ ꯐꯝꯃꯤꯟꯅꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯃꯌꯥꯝꯒ ꯄꯨꯟꯅ ꯁꯦꯌꯔ ꯇꯧꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯃ ꯂꯧꯖꯒꯦ ꯄꯨꯟꯅ ꯋꯦꯜꯀꯝ ꯇꯧꯃꯤꯟꯅꯁꯤ ꯗꯥ AK ꯊꯥꯒꯠꯆꯔꯤ ꯗꯗꯥ ꯁꯨꯃꯥꯏꯅ ꯗꯗꯥꯒ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯃ ꯁꯦꯌꯔ ꯇꯧꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯗꯗꯥꯅ ꯄꯤꯕꯤꯕꯁꯦ ꯗꯗꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯁꯤꯁꯇꯔꯁꯨ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯉꯥꯛꯂꯧꯅ ꯄ꯭ꯂꯦꯠꯐꯣꯝ ꯐꯖꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯇꯧꯕꯤꯔꯒ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯛꯄꯒꯤ ꯁꯤꯁꯇꯔꯁꯨ ꯊꯥꯒꯠꯆꯔꯤ ꯗꯗꯥꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯍꯧꯖꯤꯜꯂꯛꯑꯒꯦꯕꯀꯣ ꯗꯗꯥꯒꯤ ꯃꯤꯡꯁꯦ AK ꯇꯦꯟꯊꯥ ꯍꯥꯏꯕꯅꯦꯕ ꯌꯨꯇ꯭ꯌꯨꯕꯇꯁꯨ AK ꯇꯦꯟꯊꯥ ꯍꯥꯏꯕꯅꯦꯕ ꯑꯗꯣ AK ꯇꯦꯟꯊꯥ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯗꯒꯤ ꯍꯧꯕꯤꯔꯒ ꯗꯗꯥꯒꯤ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯃꯆꯥ ꯑꯃꯇꯪ ꯃꯌꯥꯝꯗ ꯊꯝꯕꯤꯔꯝꯃꯨ ꯏꯟꯇ꯭ꯔꯗꯛꯁꯟꯁꯦ ꯍꯣꯏ ꯁꯝꯅ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯑꯍꯥꯟꯕꯩꯗꯤ ꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯝꯗꯦ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯏꯖꯨꯀꯦꯁꯟꯗ ꯕꯦꯁ ꯑꯣꯏꯔꯒ ꯇꯧꯔꯛꯄꯅꯦꯕ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯃꯇꯝꯗ ꯑꯩ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟꯒ ꯂꯣꯏꯔꯒ ꯊꯕꯛꯀꯤꯅꯤ ꯀꯥꯏꯅ ꯁꯨꯝ ꯀꯝꯄꯅꯤꯒꯤ ꯇꯧꯕꯒꯤ ꯂꯩꯕꯗꯣ ꯉꯁꯥꯏ ꯑꯗꯨꯀꯥꯟꯗ ꯁꯨꯝ ꯂꯝꯁꯨ ꯂꯥꯞꯊꯣꯛꯈꯤꯕꯗꯣ ꯏꯔꯩ ꯂꯩꯀꯥꯏꯗꯒꯤ ꯑꯗ ꯑꯩꯁ ꯇꯦꯟꯊꯥꯗꯨꯅ ꯄꯜꯂꯁꯤꯔꯥꯅ ꯈꯜꯂꯒ ꯍꯥꯏꯇꯥꯔꯦ ꯑꯩ ꯂꯝꯅꯦꯕ ꯇꯦꯟꯊꯥ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯑꯗꯨꯒꯤ AK ꯍꯥꯏꯗꯨꯅ ꯑꯀꯥꯁꯀꯤ ꯐꯥꯔꯁ 2 words ꯂꯦꯇꯔꯁꯇꯣ ꯑꯗꯨ ꯇꯧꯔꯒ ꯁꯨꯝ ꯁꯟꯙꯤ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯁꯦꯝꯈꯤꯕ ꯑꯗꯨꯗ ꯗꯗꯥꯁꯦ ꯇꯦꯟꯊꯥꯗꯒꯤꯅꯤ ꯑꯗꯨꯒ AK ꯍꯥꯏꯔꯤꯁꯤꯅ ꯑꯥꯀꯥꯁ ꯍꯥꯏꯕꯅꯦ ꯍꯥꯏꯕꯤꯕꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯗꯗꯥ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯀꯃꯥꯏꯅ ꯇꯧꯋꯦ ꯗꯗꯥ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯅꯣ ꯁꯤꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯏꯃꯨꯡ ꯃꯅꯨꯡ ꯍꯣꯜ ꯃꯦꯝꯕꯔꯁ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯟꯅ 6 ꯏꯃꯥ ꯂꯩꯔꯦ ꯕꯕꯥ ꯂꯩꯔꯦ ꯏꯆꯤꯜ ꯏꯅꯥꯎ 3 ꯅꯨꯄꯤ 3 ꯑꯩꯒ 3 ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯗꯗꯥ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗꯁꯨ ꯗꯗꯥꯁꯦ ꯂꯨꯍꯣꯡꯗꯧꯔꯦ ꯀꯥꯏꯅꯁꯨ ꯇꯥꯖꯩ ꯚꯤꯗꯤꯑꯣꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯒꯦ ꯗꯗꯥ ꯂꯨꯍꯣꯡꯕꯁꯦ ꯁꯤꯁꯨ ꯈꯪꯖꯍꯧꯒꯦ ꯀꯨꯏꯗ꯭ꯔꯦ ꯅꯦꯛꯁ ꯃꯟth ꯂꯥꯁ ꯋꯤꯛ ꯁꯨꯃꯥꯏꯅ ꯇꯥꯔꯅꯤ ꯗꯗꯥ ꯑꯗꯨꯝ ꯗꯗꯥꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯗꯤ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯁꯨꯃꯥꯏꯅ ꯋꯤꯁ ꯇꯧꯖꯒꯦ ꯗꯗꯥ ꯊꯦꯡꯛ ꯌꯨ ꯋꯥꯔꯤꯔꯣꯝꯗ ꯂꯥꯛꯑꯒꯗꯤ ꯗꯗꯥꯅ ꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯍꯧꯔꯛꯈꯤꯕꯁꯦ ꯉꯁꯥꯏꯒꯤ ꯑꯦꯖꯨꯀꯦꯁꯟꯒꯤ ꯀꯩꯅꯣꯗꯗꯤ ꯂꯥꯛꯈꯤꯕꯅꯤꯅꯗꯤ ꯍꯥꯏꯕꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯈꯪꯅꯔꯤꯁꯤꯗꯤ ꯔꯤꯌꯦꯛꯁꯟ ꯚꯤꯗꯤꯑꯣꯒꯤ ꯀꯟꯇꯦꯟꯠꯁꯦ ꯁꯦꯝꯃꯒ ꯃꯌꯥꯝꯗ ꯎꯍꯟꯕꯤꯕꯅꯦꯕ ꯑꯗꯣ ꯁꯤ ꯀꯃꯥꯏꯅ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯛꯈꯤꯕꯗꯣ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯃꯌꯥꯝꯗ ꯊꯝꯕꯤꯌꯨ ꯍꯣꯏ ꯍꯣꯏ ꯃꯦꯟ ꯄꯣꯏꯟꯠꯇꯤ ꯁꯤ ꯑꯣꯏꯗꯣꯏꯅꯦ ꯑꯩꯒꯤꯁꯦꯀꯣ ꯀꯩꯅꯣꯅꯤꯗ ꯑꯩꯅ ꯍꯧꯔꯛꯄꯁꯦ 2018ꯒꯤ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄ ꯁ꯭ꯋꯥꯏꯗꯒꯤ ꯁ꯭ꯇꯥꯔꯠ ꯇꯧꯈꯤꯕꯅꯦꯀꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯗ ꯏꯃꯥꯟꯅꯕ ꯂꯩ ꯃꯥꯁꯦ ꯁꯤꯒꯨꯝꯕ ꯑꯣꯟꯂꯥꯏꯟꯒꯤ ꯑꯃ ꯀꯩꯅꯣꯁꯦ ꯑꯔꯅꯤꯡ ꯄ꯭ꯂꯦꯠꯐꯣꯝ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯑꯗꯨ ꯋꯥꯅꯩꯗꯅꯀꯣ ꯀꯨꯏꯔꯝꯗꯕꯁꯤꯗꯗꯤ ꯑꯗꯨꯅ ꯈꯤꯇꯪ ꯅꯍꯥ ꯍꯧꯒꯠꯂꯛꯄꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯤꯅꯕꯁꯤꯗ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯁꯦ ꯌꯥꯝ ꯐꯩꯌꯦ ꯃꯥꯁꯦ ꯁꯤꯒꯨꯝꯕ ꯀꯣꯛꯀ ꯊꯤꯕꯁꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕ ꯇꯧꯔꯒ ꯑꯔꯅꯤꯡꯒꯤ ꯒꯥꯏꯁꯤꯗꯤ 0% ꯅꯣꯂꯦꯖ ꯀꯩꯝ ꯈꯪꯗꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯀꯩ ꯍꯥꯏꯅꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯕ ꯅꯠꯇꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯃꯥ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯒ ꯍꯥꯏꯕ ꯀꯥꯟꯗ ꯑꯗꯨꯗꯤ ꯑꯩ ꯇꯧꯕ ꯌꯥꯏꯅ ꯁꯨꯝ ꯈꯟꯕ ꯃꯥ ꯍꯥꯏꯕ ꯑꯣꯖꯥꯅꯦ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯧꯖꯤꯛꯀꯤ ꯃꯔꯨꯞꯁꯦ ꯃꯥꯁꯨ ꯂꯩꯕꯅꯦ KP Bro ꯀꯥꯏꯅ ꯍꯥꯡꯉꯀꯣ ꯑꯗꯨꯒ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯊꯨꯅ ꯆꯠꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯝ ꯌꯨꯅꯤꯛ ꯑꯣꯏꯕ ꯀꯣꯟꯇꯦꯟ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏꯒ ꯁꯨꯝ ꯍꯥꯏꯕꯤꯕꯗꯣ ꯇꯥꯏꯃꯤꯡꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯣꯂꯦꯖ ꯂꯣꯏꯁꯤꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯁ ꯃꯁꯤꯗꯤ ꯏꯖꯨꯀꯦꯁꯟꯗ ꯈꯤꯇꯪ ꯐꯣꯀꯁ ꯇꯧꯒꯦ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯣꯖꯤꯀꯦꯜ ꯑꯣꯏꯕ ꯃꯦꯠꯁꯀꯤ ꯀꯩꯒꯤꯒꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯔꯠꯀꯠꯀꯨꯝꯕ ꯁꯨꯝ ꯏꯟꯇꯔꯇꯦꯟ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯁꯨꯝ ꯇꯧꯔꯝꯃꯦꯕ ꯐꯅ ꯀꯨꯏꯅ ꯇꯧꯔꯝꯃꯦ
ꯄꯨꯔꯥ ꯑꯣꯗꯤꯌꯟꯁꯁꯤ ꯖꯦꯔꯣꯅꯦ ꯍꯥꯏ ꯌꯥꯔꯦ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯗ ꯏꯖꯨꯀꯦꯁꯟꯗꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗꯩꯗꯤ ꯃꯃꯤꯁꯨ ꯎꯔꯛꯇ꯭ꯔꯦ ꯑꯃꯨꯛ ꯂꯦꯞ ꯑꯃꯨꯛꯀ ꯇꯧ ꯑꯩꯒꯤ ꯁꯥꯏꯠꯀꯤꯁꯨ ꯈꯔ ꯁꯨꯝ ꯂꯩꯕꯅꯤꯅꯀꯣ ꯄꯥꯔꯁꯣꯅꯦꯜꯒꯤ ꯍꯥꯏꯗꯤ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯁꯦ ꯊꯥꯏꯅꯗꯁꯨ ꯈꯔ ꯏꯊꯟꯗ ꯂꯩꯕ ꯈꯔ ꯄꯥꯝꯕ ꯃꯤꯅꯦꯕ ꯑꯩꯁꯦ ꯀꯩꯅꯣꯝꯃ ꯌꯦꯡꯉꯒꯁꯨ ꯀꯩꯅꯣꯝ ꯄꯥꯔꯒꯁꯨ ꯑꯗꯨꯝ ꯂꯩꯕ ꯉꯝꯕꯗꯣ ꯑꯗ ꯃꯦꯝꯁꯀꯤ ꯀꯜꯆꯔ ꯑꯃ ꯂꯥꯛꯄꯗꯣ ꯍꯥꯏꯗꯤ ꯅꯦꯠꯁꯤꯗ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯝꯃ ꯌꯦꯡꯉꯒꯁꯨ ꯏꯊꯟꯗ ꯅꯣꯛꯄꯒ ꯇꯧꯕ ꯑꯗꯒꯤ ꯏꯊꯟꯇꯁꯨ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯒ ꯏꯁꯇꯦꯇꯁ ꯀꯥꯏ ꯁꯨꯝ ꯁꯥꯟꯅꯕꯗꯣ ꯑꯗꯨꯗꯩꯗꯤ ꯁꯤ ꯄꯣꯠꯁꯦ ꯈꯤꯇꯪ ꯏꯟꯇꯔꯇꯦꯟ ꯑꯣꯏꯕ ꯃꯑꯣꯡꯗ ꯇꯧꯔꯒ ꯁꯦꯝꯕ ꯌꯥꯕ ꯖꯥꯠꯅꯤꯅꯦ ꯀꯥꯏꯅ ꯁꯨꯝ ꯈꯜꯂꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯍꯥꯟꯅ ꯏꯖꯨꯀꯦꯁꯟꯁꯨ ꯑꯗꯨꯝ ꯄꯥꯝꯃꯛꯄꯅꯤꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯍꯧꯔꯛꯄ ꯀꯥꯟꯗ ꯋꯥꯟ ꯂꯥꯏꯅꯔꯒꯤ ꯃꯆꯥ ꯃꯆꯥꯗꯤ ꯑꯃꯃꯝꯗꯤ ꯑꯗꯨꯝ ꯍꯥꯞꯆꯕꯅꯦꯕ ꯏꯖꯨꯀꯦꯁꯟꯒꯤ ꯑꯣꯏꯕ ꯃꯣꯏꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯟꯇꯔꯇꯦꯟꯃꯦꯟꯒ ꯄꯨꯜꯂ ꯇꯧꯒꯦꯅ ꯁꯨꯃꯥꯏꯅ ꯂꯥꯛꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯀꯟꯇꯦꯟꯒꯨꯝꯕꯁꯦ ꯍꯦꯛꯇ ꯅꯣꯛꯅꯤꯡꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯊꯤ ꯇꯥꯔꯒꯁꯨ ꯏꯊꯟꯇ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯄꯨꯊꯣꯛꯀꯗꯣꯔꯤꯕ ꯑꯃ ꯂꯥꯛꯄꯅꯤꯅ ꯑꯁꯦ ꯚꯤꯗꯤꯑꯣ ꯀꯟꯇꯦꯟꯒꯨꯝꯕ ꯊꯤꯕ ꯑꯗꯨꯗꯒꯤꯗꯤ ꯃꯤꯝꯁꯒꯨꯝꯕ ꯂꯧꯈꯠꯄꯁꯦ ꯃꯁꯤꯒꯤ ꯁꯣꯔꯁꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯏꯅꯣ ꯍꯥꯏꯕꯁꯦ ꯁꯤ ꯈꯤꯇꯪ ꯈꯪꯖꯅꯤꯡꯉꯤ ꯍꯧꯔꯛꯄꯗꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯅ ꯊꯦꯡꯅꯕꯗ ꯑꯗꯨꯝ ꯇꯧꯔꯦ ꯑꯩꯈꯣꯏꯁꯨ ꯐꯦꯁꯕꯨꯛꯀꯗꯤ ꯑꯗꯨꯝ ꯄꯥꯏꯕꯅꯤꯅꯀꯣ ꯄ꯭ꯂꯦꯠꯐꯣꯝ ꯀꯩ ꯑꯗꯒꯤ ꯈꯔ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯥꯒꯤ ꯊ꯭ꯔꯨꯗꯒ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯗꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯁꯤ ꯍꯥꯞꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯅꯤꯡꯕ꯭ꯔꯣꯒ ꯁꯨꯝ ꯊꯥꯖꯟꯕꯤꯔꯛꯄꯗꯣ ꯑꯗ ꯁꯨꯝ ꯑꯗꯨ ꯐꯤꯜꯇꯔ ꯇꯧꯔ ꯁꯨꯝ ꯈꯔ ꯍꯥꯞꯄꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯃꯦꯟ ꯑꯣꯏꯅ ꯁꯤꯒꯤ ꯃꯤꯝꯁꯀꯤ ꯂꯥꯏꯟꯁꯤꯗ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯈꯤꯕꯁꯦ ꯑꯩ ꯍꯧꯖꯤꯛꯀꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯒꯔꯜ ꯐ꯭ꯔꯦꯟ ꯍꯥꯏꯇꯥꯔꯦ ꯃꯥꯁꯤ ꯌꯥꯝ ꯆꯥꯎꯔꯛꯄꯗꯤ ꯈꯤꯇꯪ ꯑꯣꯏꯈꯤ ꯍꯥꯏꯇꯥꯔꯦ ꯃꯥꯁꯨ ꯈꯔ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯅꯕꯗ ꯅꯨꯡꯉꯥꯏꯕ ꯃꯤ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯀꯂꯦꯛꯁꯟ ꯀꯩꯀꯩꯗꯤ ꯌꯥꯝ ꯃꯇꯦꯡ ꯇꯧꯈꯤ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯣꯖꯥꯒꯤ ꯏꯅꯝ ꯑꯁꯤꯅꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯗꯗꯥ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯗꯗꯥꯅ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯤꯑꯦꯛꯁꯟ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯈꯨꯗꯣꯜ ꯇꯧꯕꯤꯔꯤꯕꯁꯦ ꯃꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯍꯦꯛ ꯋꯥ ꯉꯥꯡꯕ ꯑꯗꯒꯤꯗꯤ ꯅꯣꯛꯅꯤꯡꯕ ꯃꯤꯉꯣꯟꯗ ꯁꯨꯃꯥꯏꯅ ꯎꯠꯄꯁꯦ ꯌꯥꯝꯅ ꯂꯨꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩꯌꯦꯕ ꯑꯩꯅ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯗꯅꯁꯨ ꯅꯣꯛꯊꯣꯛꯎꯔꯒ ꯃꯤꯅ ꯅꯣꯛꯅꯤꯡꯗꯕꯒꯨꯝꯕ ꯑꯗꯒꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯗꯅꯁꯨ ꯍꯥꯏꯗꯣꯛꯎꯔꯒ ꯃꯌꯥꯝꯅ ꯍꯦꯛ ꯇꯥꯅꯤꯡꯗꯕꯒꯨꯝꯕ ꯑꯗ ꯁꯤꯃꯗꯤ ꯗꯗꯥꯗ ꯑꯣꯏꯗ꯭ꯔꯕ꯭ꯔꯥꯅ ꯈꯟꯖꯩꯌꯦꯕ ꯑꯗꯨꯝ ꯃꯌꯥꯝꯁꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯊꯦꯡꯅꯖꯕ ꯃꯇꯝꯗ ꯗꯗꯥꯅ ꯍꯦꯛ ꯔꯤꯑꯦꯛꯁꯟ ꯇꯧꯔꯛꯄꯁꯦ ꯑꯗꯨꯝ ꯅꯣꯛꯅꯤꯡꯕꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯗꯗꯥꯅ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄꯁꯤꯗ ꯍꯦꯛ ꯅꯣꯛꯅꯤꯡꯕꯒꯨꯝꯕ ꯁꯨꯃꯥꯏꯅ ꯄꯣꯛꯍꯟꯕꯁꯦ ꯗꯗꯥ ꯃꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯄ꯭ꯔꯦꯛꯇꯤꯁꯀꯨꯝꯕ ꯇꯧꯕ ꯖꯥꯠꯂꯥ ꯃꯔꯨꯑꯣꯏꯅ ꯐꯦꯁꯤꯌꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯟꯁꯤꯃ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯀꯃꯥꯏꯅ ꯊꯝꯕꯤꯒꯦ ꯍꯥꯏꯕꯗꯣ ꯁꯤ ꯃꯇꯥꯡꯁꯦ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯊꯑꯣꯏꯅ ꯁꯤꯒꯤ ꯀꯩꯅꯣꯗꯤ ꯑꯣꯏꯗ꯭ರೆ ꯇꯝꯕ ꯈꯣꯠꯄꯗꯤ ꯂꯩꯇ꯭ꯔꯦ ꯑꯩ ꯁꯨꯝ ꯈꯜꯂꯛꯄ ꯀꯥꯟꯗꯀꯣ ꯑꯩꯁꯦ ꯀꯩꯅꯣꯒꯨꯝꯕ ꯌꯦꯡꯉꯦ ꯍꯣꯂꯤꯋꯨꯗ ꯀꯣꯃꯦꯗꯤ ꯃꯨꯚꯤꯁꯀꯨꯝꯕ ꯌꯥꯝ ꯌꯦꯡꯉꯦ ꯑꯩꯈꯣꯏꯒꯤ ꯖꯤꯝ ꯀꯦꯔꯤ ꯀꯥꯟꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯗꯃꯥꯁꯀꯤꯀꯣ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯃꯥꯒꯤ ꯐꯦꯁ ꯄꯤꯛꯏꯉꯩꯗ ꯑꯗꯨꯃꯥꯏꯅ ꯌꯦꯡ ꯂꯣꯏꯔꯒ ꯀ꯭ꯂꯥꯁꯔꯨꯝ ꯗꯦ ꯆꯠꯂ ꯏꯃꯥꯟꯅꯕ ꯃꯥꯡꯗꯦ ꯇꯧꯁꯥꯟꯅꯕꯒꯨꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯇꯧꯔꯛꯑꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯗꯨꯅ ꯑꯗꯨꯝ ꯔꯦꯟꯠꯀꯨꯝꯕ ꯂꯩꯕ ꯍꯣꯁꯇꯦꯜ ꯂꯩꯔꯛꯄꯗꯁꯨ ꯁꯤꯡꯒꯜ ꯔꯨꯝ ꯑꯃ ꯑꯣꯏꯕꯅꯤ ꯏꯊꯟꯗ ꯑꯗꯨꯝ ꯂꯩꯔꯛꯄ ꯍꯩꯅꯕꯤꯗꯣ ꯑꯗꯨꯅ ꯈꯪꯗꯦ ꯃꯤꯡꯖꯦꯜ ꯃꯥꯡꯗ ꯑꯣꯏꯔꯁꯨ ꯏꯁꯩ ꯑꯃ ꯇꯥꯔꯁꯨ ꯑꯗꯨꯝ ꯏꯊꯟꯗ ꯑꯗꯨꯝ ꯁꯥꯟꯅꯕꯤꯗꯣ ꯑꯗꯨꯃꯥꯏꯅ ꯈꯔꯗꯤ ꯇꯧꯋꯦ ꯑꯗꯨꯗꯩ ꯈꯤꯇꯪ ꯇꯆ ꯇꯧꯔꯒ ꯂꯥꯛꯈꯤꯕ꯭ꯔꯥꯅ ꯈꯜꯂꯦ ꯇꯧꯑꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁꯀꯨꯝꯕ ꯑꯗꯨꯃꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯗꯗꯥꯅꯅꯦ ꯚꯤꯗꯤꯑꯣꯁꯦ ꯍꯦꯛ ꯅꯝꯕ ꯍꯧꯔꯛꯈꯤꯕꯁꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯎꯠꯀꯗꯧꯔꯤꯕ ꯑꯣꯏꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯁꯥꯎꯟ ꯍꯥꯏꯕ ꯑꯃꯁꯨ ꯂꯥꯛꯏ ꯑꯗꯒꯤꯗꯤ ꯚꯤꯗꯤꯑꯣꯒꯤ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯥꯛꯏ ꯃꯁꯤꯗꯗꯤ ꯗꯗꯥ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯕꯤꯔꯛꯏ ꯍꯥꯏꯗꯤ ꯗꯗꯥꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯍꯥꯏꯖꯒꯗ꯭ꯔꯥ ꯐꯤꯜꯃꯤꯡ ꯁꯦꯠꯑꯞꯁꯦ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯨꯃ ꯃꯌꯥꯝꯗ ꯈꯤꯇꯪ ꯈꯪꯍꯟꯕꯤꯌꯨ ꯏꯀ꯭ꯋꯤꯞꯃꯦꯟꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯈꯤꯇꯪꯕꯨꯗꯤ ꯌꯨꯁ ꯈꯔ ꯇꯧꯕ ꯍꯧꯔꯛꯑꯦ ꯑꯗꯣ ꯑꯌꯧꯅ ꯌꯨꯇ꯭ꯌꯨꯕ ꯀꯟꯇꯦꯟ ꯀ꯭ꯔꯤꯌꯦꯇꯔ ꯑꯃꯅꯤ ꯀꯥꯏꯅ ꯇꯧꯔꯒ ꯍꯦꯛꯇ ꯖꯣꯠ ꯂꯥꯎ ꯊꯥꯗꯕꯤꯗꯤ ꯍꯧꯖꯤꯛ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯇꯧꯒꯦꯕꯨꯗꯤ ꯑꯗꯨꯝ ꯈꯜꯂꯤ ꯑꯗꯨꯒ ꯍꯧꯔꯛꯄꯁꯦ ꯀꯩ ꯇꯧꯔꯒ ꯀꯔꯝꯕ ꯃꯥꯏꯛꯅ ꯐꯅꯤꯒꯨꯝꯕ ꯑꯗꯨꯝꯕꯁꯤ ꯈꯪꯗꯦꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏꯐꯣꯟꯗꯤ ꯑꯣꯏꯔꯒ 6S ꯑꯃ ꯂꯩꯔꯝꯕꯗꯣ ꯑꯗꯨꯗꯒꯤ ꯈꯔ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯤ ꯑꯩ ꯀꯦꯃꯦꯔꯥ ꯌꯨꯁ ꯇꯧꯗꯦ ꯑꯗꯨꯝ ꯐꯣꯟꯗ ꯇꯧꯔꯤ ꯑꯗꯨꯝ ꯑꯞꯒ꯭ꯔꯦꯗ ꯇꯧꯒꯦꯕꯨꯗꯤ ꯈꯜꯂꯤ ꯑꯗꯒꯤ ꯃꯥꯏꯛꯁꯨ ꯃꯦꯟ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯟꯇꯦꯟ ꯀ꯭रिꯌꯦꯠ ꯇꯧꯕꯒꯤ ꯄꯣꯠꯁꯤꯗꯤ ꯃꯦꯟꯗꯤ ꯃꯥꯏꯛꯁꯤꯅꯦꯕ ꯍꯣꯏ ꯀꯦꯃꯦꯔꯥꯁꯨ ꯃꯔꯨꯗꯤ ꯑꯣꯏ ꯑꯗꯨ ꯃꯥꯏꯛꯁꯤꯃ ꯃꯤꯅ ꯑꯣꯏꯁꯜꯂꯒ ꯍꯟꯇꯛ ꯈꯔ ꯈꯤꯇꯪ ꯇꯧꯕ ꯑꯃ ꯇꯧꯍꯧꯔꯦ ꯑꯗꯨꯃ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯇꯞ ꯇꯞꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯒꯦꯗꯤ ꯈꯜꯂꯤ ꯁꯨꯃꯥꯏꯅ ꯑꯗꯣ ꯗꯗꯥ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯃꯃꯥꯡ ꯊꯣꯛꯂꯛꯄ ꯍꯥꯏꯁꯤꯃꯛꯇꯕꯨ ꯃꯌꯥꯝꯒꯤ ꯀꯩ ꯍꯥꯏꯒꯅꯤ ꯀꯣꯃꯦꯟꯁ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯁꯦ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯗꯣꯏꯅꯦꯕ ꯃꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯒꯤ ꯃꯃꯥꯡ ꯊꯣꯛꯏꯕ ꯗꯗꯥ ꯍꯣꯏ ꯑꯩꯈꯣꯏ ꯍꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯦ ꯌꯥꯝꯅ ꯐꯖꯕ ꯑꯃꯗꯤ ꯗꯔꯀꯥꯔꯅꯦꯕ ꯁꯤꯁꯦ ꯐꯖꯅꯕꯒꯤ ꯍꯣꯠꯅꯕ ꯃꯇꯝꯗ ꯗꯗꯥꯗ
ꯚꯤꯗꯤꯑꯣ ꯃꯛꯇ ꯈꯟꯕꯗ ꯑꯣꯏꯔꯣ ꯑꯗꯒꯤꯗꯤ ꯃꯤꯝꯁ ꯃꯛꯇ ꯈꯟꯕꯗ ꯑꯣꯏꯔꯣ ꯃꯌꯥꯝꯅ ꯌꯥꯅꯕ ꯃꯌꯥꯝꯅ ꯄꯥꯝꯅꯕꯁꯦ ꯈꯟꯗꯣꯏꯅꯦꯕ ꯃꯁꯤꯗꯗꯤ ꯗꯗꯥ ꯀꯔꯤ ꯆꯦꯂꯦꯟꯖ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯑꯣꯏꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨꯗꯨꯅ ꯀꯃꯥꯏꯅ ꯀꯔꯤ ꯇꯧꯕꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯤꯇꯪ ꯊꯝꯕꯤ ꯑꯁ ꯃꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯦ ꯑꯁꯤꯗꯤ ꯂꯩꯀꯥꯏꯗꯤ ꯍꯧꯔꯦ ꯍꯥꯏꯇꯥꯔꯦ ꯃꯥꯗꯤ ꯋꯥꯗꯅ ꯁꯦꯟ ꯇꯥꯟꯕꯅꯤꯒꯨꯝꯕꯀꯣ ꯁꯤꯗꯤ ꯍꯧꯔꯕꯅꯤ ꯍꯥꯏꯗꯤ ꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯤꯁꯨ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯗꯤ ꯊꯥꯏꯅ ꯑꯍꯟ ꯃꯇꯝ ꯂꯩꯇꯕꯗꯣ ꯑꯩꯈꯣꯏ ꯃꯇꯝ ꯂꯩꯔꯦ ꯁꯤꯁꯨ ꯖꯁ ꯄ꯭ꯔꯣꯐꯦꯁꯟ ꯑꯃꯅꯦꯅ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯃꯤ ꯑꯃꯒꯤ ꯃꯥꯏ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯔꯦꯁꯄꯦꯛ ꯇꯧꯔꯀꯥꯟꯗ ꯂꯣꯏ ꯐꯔꯛꯇꯣꯏꯅꯦꯕ ꯑꯩ ꯋꯥꯈꯟꯗꯀꯣ ꯆꯦꯂꯦꯟꯖꯦꯁ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯂꯩꯀꯥꯏꯗꯤ ꯍꯧꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯀꯃꯦꯟꯁꯤꯗꯤ ꯍꯧꯔꯛꯄꯗꯗꯤ ꯄꯨꯔꯥ ꯑꯁ ꯄꯣꯖꯤꯇꯤቭ ꯀꯟꯅ ꯌꯥꯎꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯦꯒꯦꯇꯤቭ ꯌꯥꯎꯗ꯭ꯔꯤꯕ ꯍꯥꯏ ꯌꯥꯔꯦ ꯍꯥꯏꯗꯤ ꯇꯧꯕꯗꯤ ꯇꯧꯔꯝꯗꯕ ꯄꯣꯠ ꯑꯃ ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯀꯩꯅꯣꯝ ꯍꯧꯔꯛꯄꯁꯦ ꯑꯗꯨꯝ ꯌꯦꯡꯁꯤꯟꯅꯕ ꯃꯤꯗꯤ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯋꯥꯔꯧꯔꯨꯕ ꯁꯥꯎꯔꯨꯕꯗꯤ ꯌꯥꯔꯔꯣꯏ ꯁꯤꯗꯤ ꯑꯗꯨꯝ ꯊꯣꯛꯑꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯇꯧꯒꯦꯅ ꯆꯪꯁꯤꯜꯂꯤꯃꯤꯅ ꯏꯁꯥꯅ ꯁꯣꯁꯥꯏꯇꯤꯁꯤꯗ ꯀꯥꯏꯔꯣꯏ ꯀꯅꯥꯒꯨꯝꯕ ꯍꯔꯠ ꯇꯧꯔꯣꯏ ꯍꯥꯏꯔꯒ ꯇꯧꯈꯤꯕ ꯄꯣꯠꯅꯤꯅ ꯀꯩꯁꯨ ꯑꯗꯨꯝ ꯋꯥꯟ ꯗꯦ ꯁꯤꯒꯤ ꯄꯣꯠ ꯑꯃꯗꯤ ꯑꯗꯨꯝ ꯑꯐꯕ ꯔꯤꯖꯜ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯈꯜꯂꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯀꯟꯇꯦꯟ ꯈꯟꯕꯁꯦ ꯃꯤꯅ ꯊꯥꯔꯛꯄ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯑꯣꯏꯔꯣ ꯊꯤꯔꯨꯕ ꯑꯣꯏꯔꯣꯀꯣ ꯐꯤꯜꯇꯔꯗꯤ ꯌꯥꯝ ꯇꯧꯔꯦ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯀꯛꯅꯣꯝ ꯁꯣꯏꯀꯥꯟꯗ ꯑꯩꯒꯤꯁꯨ ꯏꯃꯦꯖ ꯑꯃ ꯑꯗꯒꯤ ꯑꯗꯨ ꯇꯧꯔꯨꯕ ꯀꯥꯟꯗ ꯁꯝ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯔꯀꯥꯟꯗ ꯃꯤꯗꯨꯒꯤ ꯄꯣꯏꯟ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯋꯥꯍꯩꯗ ꯍꯥꯏꯔꯁꯨ ꯐꯖꯕ ꯂꯣꯟꯗ ꯈꯤꯇꯪ ꯍ꯭ꯌꯨꯃꯔꯁ ꯑꯣꯏꯕꯀꯣ ꯈꯤꯇꯪ ꯑꯥꯏꯔꯅꯤꯀꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯁꯦꯡꯕ ꯑꯣꯏꯇꯥꯔꯁꯨ ꯐꯥꯒꯤ ꯃꯑꯣꯡꯗꯀꯣ ꯈꯔ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯗꯤ ꯂꯨꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯗꯤ ꯐꯤꯜꯇꯔ ꯇꯧꯕꯁꯦ ꯌꯥꯝ ꯄꯨꯔꯥ ꯆꯦꯂꯦꯟꯖ ꯑꯃꯅꯤ ꯑꯗꯣ ꯗꯗꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯔꯤꯑꯦꯛꯁꯟ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯕ ꯀꯟꯇꯦꯟ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯕꯁꯦ ꯃꯁꯤ ꯑꯗꯨꯝ ꯍꯌꯦꯡ ꯗꯗꯥꯒꯤ ꯐ꯭ꯌꯨꯆꯔꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯁꯤ ꯑꯃ ꯗꯗꯥꯅꯁꯨ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯑꯣꯏꯅ ꯈꯟꯖꯩ ꯍꯥꯏꯔꯕꯅꯤꯅ ꯃꯁꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯗꯗꯥꯒꯤ ꯀꯔꯤ ꯍꯣꯠꯅꯕꯤ ꯁꯥꯏꯠꯇ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯍꯣꯏ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯥꯎꯗ ꯅꯨꯡꯁꯤꯕꯤꯔꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯗꯨꯝ ꯃꯇꯝ ꯁꯥꯡꯅ ꯇꯧꯒꯦ ꯈꯜꯂꯤ ꯑꯗꯨꯒ ꯁꯥꯏꯠꯇ ꯇꯧꯕꯁꯦ ꯑꯩ ꯑꯉꯥꯡ ꯀꯣꯆꯤꯡ ꯁꯨꯝ ꯇꯧꯕ ꯑꯩꯈꯣꯏ ꯇ꯭ꯋꯤꯇꯔꯀꯣ ꯁꯤꯃ ꯇꯧꯔꯤ ꯑꯗꯨꯒ ꯁꯥꯏꯠ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯗꯗꯥꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯄꯁꯦ ꯗꯗꯥꯗ ꯀꯔꯤ ꯐꯥꯎꯏ ꯍꯥꯏꯗꯤ ꯍꯥꯟꯅꯗꯤ ꯁꯤ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯅ ꯗꯗꯥ ꯏꯊꯟꯇ ꯂꯩꯕꯁꯨ ꯌꯥꯝ ꯄꯥꯝꯃꯦꯅ ꯍꯥꯏꯕꯤ ꯃꯁꯤꯁꯤꯒ ꯀꯃꯥꯏꯅ ꯑꯍꯣꯡꯕ ꯊꯦꯡꯅꯕꯤ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯌꯥꯝ ꯆꯨꯝꯃꯦ ꯏꯊꯟꯇ ꯂꯩꯕ ꯍꯥꯏꯁꯦ ꯔꯦꯟꯠꯒꯨꯝꯕ ꯂꯩꯔꯛꯄ ꯀꯥꯟꯗꯀꯣ ꯌꯨꯝꯕꯨꯅ ꯀꯩ ꯃꯁꯤ ꯌꯨꯝ ꯆꯠꯈꯤꯖꯥꯠꯂ ꯍꯥꯏꯕ ꯌꯥꯎꯔꯤꯕꯀꯣ ꯊꯣꯛꯇꯕꯒꯤ ꯁꯨꯝ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯆꯪꯉꯀꯥꯟꯗ ꯑꯣꯟꯂꯥꯏꯟꯒꯤ ꯚꯤꯖꯨꯋꯦꯜꯒꯤ ꯐ꯭ꯔꯦꯟ ꯑꯣꯏꯇꯥꯔꯒꯁꯨ ꯐ꯭ꯔꯦꯟꯅꯤ ꯅꯠꯇ꯭ꯔꯥ ꯁꯤ ꯃꯣꯏ ꯌꯥꯎꯗꯅꯁꯨ ꯌꯥꯄꯣꯟꯇꯦ ꯌꯥꯝ ꯏꯁꯥꯗ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯁꯤꯡꯀꯠꯂꯦ ꯍꯥꯏꯇꯥꯔꯦ ꯃꯤ ꯑꯃ ꯊꯦꯡꯅꯕꯗ ꯀꯔꯤ ꯉꯥꯡꯉꯣꯏꯗꯒꯦ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯀꯔꯤ ꯍꯥꯏꯔꯣꯏꯗꯒꯦ ꯁꯤꯒꯤ ꯗꯨꯁ ꯑꯦꯟ ꯗꯣꯟꯁ ꯑꯞꯁ ꯑꯦꯟ ꯗꯥꯎꯟ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝꯅ ꯈꯪꯉꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯁꯤ ꯃꯌꯥꯝꯅ ꯏꯁꯥꯗꯁꯨ ꯅꯨꯡꯉꯥꯏꯕꯗꯣ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯤ ꯍꯥꯟꯅ ꯈꯪꯉꯝꯗꯕ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯧꯗꯕ ꯍꯥꯏꯗꯅ ꯈꯪꯉꯛꯄꯁꯦ ꯑꯩꯉꯣꯟꯗ ꯂꯧꯁꯤꯡ ꯑꯃ ꯍꯦꯟꯒꯠꯂꯛꯄ ꯍꯥꯏꯁꯦ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯣ ꯗ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯊꯥꯏꯅꯅ ꯅꯦꯒꯦꯇꯤꯞ ꯀꯣꯃꯦꯟꯁꯨ ꯌꯥꯝꯅ ꯂꯥꯛꯑꯦ ꯀꯥꯏꯅꯒꯁꯨ ꯄꯟꯕꯤꯔꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯤꯒꯨꯝꯕꯁꯤꯃ ꯑꯩꯈꯣꯏꯁꯨ ꯎꯕ ꯐꯪꯖꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯐꯦꯁꯕꯨꯛ ꯑꯣꯏꯔꯣ ꯏꯟꯁꯇꯥ ꯑꯣꯏꯔോ ꯐꯦꯟ ꯀ꯭ꯂꯕꯀ ꯁꯦꯝꯗꯅ ꯂꯥꯏꯒꯤꯗꯃꯛꯇ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯖꯩ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤ ꯗꯗꯥꯗꯗꯤ ꯀꯔꯤ ꯐꯥꯎꯕꯤ ꯁꯤꯁꯨ ꯈꯤꯇꯪ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯦꯟꯕ ꯅꯨꯡꯉꯥꯏꯕꯗꯤ ꯂꯩꯔꯔꯣꯏ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯅꯨꯡꯁꯤꯕꯤꯕꯁꯤꯁꯨ ꯈꯪꯅ ꯑꯩꯅ ꯑꯗꯨꯝ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯂꯞ ꯕꯦꯛ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯒꯤꯁꯨ ꯃꯌꯥꯝꯗ ꯑꯗꯒꯤ ꯃꯦꯟ ꯑꯣꯏꯅ ꯐꯦꯁꯕꯨꯛꯀꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯑꯩꯒꯤ ꯐꯦꯟ ꯀ꯭ꯂꯕꯅꯤ ꯀꯥꯏꯅ ꯍꯥꯏ ꯅꯨꯡꯁꯤꯕꯤꯗꯅꯒ ꯍꯥꯡꯕꯤꯕ ꯌꯥꯎꯋꯦ ꯑꯩꯁꯨ ꯈꯪꯉꯨꯗꯦ ꯑꯩꯕꯨ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯨꯔꯥ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯗꯗꯥ ꯍꯥꯟꯅ ꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯇꯧꯗ꯭ꯔꯤꯉꯩꯗꯀꯣ ꯗꯗꯥ ꯀꯔꯤ ꯍꯣꯠꯅꯕꯤꯔꯝꯃꯤ ꯌꯨꯇ꯭ꯌꯨꯕ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯃꯔꯨꯑꯣꯏꯅ ꯍꯥꯏꯗꯤ ꯏꯟꯁꯄꯤꯔꯦꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄꯁꯦ ꯃꯁꯤ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯒꯤꯅꯣ ꯍꯥꯏꯕꯗꯨꯃꯁꯨ ꯊꯝꯕꯤꯔꯝꯃꯨ ꯌꯨꯇ꯭ꯌꯨꯕ ꯇꯧꯒꯦ ꯈꯟꯈ꯭ꯔꯤꯁꯤ ꯑꯔꯅꯤꯡ ꯌꯥꯏ ꯍꯥꯏꯕꯒꯤ ꯁꯦꯡꯅ ꯑꯗꯒꯤ ꯄ꯭ꯂꯁ ꯅꯝꯕꯔ 2ꯗ ꯑꯩꯈꯣꯏ ꯑꯦꯛꯁꯄꯣꯔꯠꯁꯨ ꯈꯤꯇꯪꯁꯨ ꯂꯩꯗꯅꯀꯣ ꯃꯦꯟꯗꯤ ꯁꯤꯅꯤ ꯑꯗꯨꯒ ꯁꯤ ꯇꯧꯅ ꯁꯤ ꯑꯗꯨꯝ
ꯁꯤꯗ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯇꯧꯔ ꯂꯩꯕꯗꯤ ꯑꯣꯏꯗꯦ ꯁꯨꯝ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯊꯥꯔꯝꯃꯦ ꯑꯗꯒꯤ ꯑꯃꯨꯛ ꯁꯦꯟꯇ꯭ꯔꯦꯜ ꯈꯔ ꯇꯧꯔꯝꯕꯗꯒꯤ ꯏꯁꯇꯦꯠꯇ ꯑꯃꯨꯛ ꯈꯔ ꯏꯁꯇꯦꯠꯀ ꯃꯤꯛꯁ ꯇꯧꯔꯨꯕꯁꯤꯗ ꯋꯥꯈꯜꯁꯦ ꯐ꯭ꯂꯛꯆꯨꯋꯦꯠ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯊꯥꯖꯤꯜꯂꯨꯔꯒ ꯑꯃ ꯇꯧꯔꯒ ꯌꯦꯠꯊꯣꯛꯄ ꯄꯣꯁ ꯈꯔ ꯑꯗꯨꯝ ꯇꯧꯋꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯑꯗꯨꯒ ꯁꯤꯗꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯗ ꯖꯣꯕ ꯑꯃ ꯁꯤꯛ ꯇꯧꯕ ꯑꯗꯒꯤ ꯐꯪꯕ ꯍꯥꯏꯁꯦ ꯈꯤꯇꯪ ꯇꯐ ꯑꯣꯏꯔꯦꯕ ꯑꯗꯨꯗꯨꯅ ꯑꯩ ꯃꯁꯤ ꯈꯤꯇꯪ ꯅꯥꯊꯩꯔꯒꯦ ꯑꯗꯨꯝ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯣꯟ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯥꯟꯅ ꯇꯧꯔꯁꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯁꯤꯗ ꯑꯗꯨꯝ ꯁꯥꯏꯠꯇ ꯊꯝꯃꯒ ꯗꯗꯥ ꯑꯩꯈꯣꯏꯒꯤ ꯗꯗꯥꯅꯁꯨ ꯍꯥꯏꯕꯤꯔꯤ ꯑꯔꯅꯤꯡ ꯌꯥꯏ ꯍꯥꯏꯕꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯈꯤꯕꯅꯤꯅ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯥꯒꯤ ꯑꯔꯅꯤꯡꯁꯨ ꯂꯥꯛꯇꯣꯏꯅꯤ ꯑꯗꯒꯤꯗꯤ ꯃꯁꯤꯗꯒꯤ ꯀꯥꯟꯅꯕ ꯀꯥꯟꯅꯗꯕꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯊꯣꯛꯂꯛꯄ ꯇꯥꯕꯅꯦꯕ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯅꯗꯤ ꯈꯪꯗꯕ ꯑꯩꯈꯣꯏꯅꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯊꯕꯛꯁꯦ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯑꯃ ꯍꯥꯏꯕꯤꯕ ꯑꯗ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕꯤꯕ ꯌꯨꯇ꯭ꯌꯨꯕꯔꯁ ꯀꯥꯡꯕꯨꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯂꯩꯔꯤꯕ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯤꯗꯩꯁꯨ ꯊꯣꯛꯏꯕ ꯃꯌꯥꯝꯁꯤꯗꯩꯁꯤꯗ ꯁꯦꯟ ꯇꯥꯟꯕꯒꯤꯗꯃꯛꯇ ꯇꯧꯕꯅꯦ ꯃꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯦꯟ ꯇꯥꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯦ ꯑꯗꯨꯝ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯅꯩ ꯑꯗꯒꯤꯗꯤ ꯑꯇꯩ ꯂꯩꯔꯤꯕꯁꯤꯡꯁꯤꯁꯨ ꯅꯦꯒꯦꯇꯤꯚ ꯑꯣꯏꯅ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯕꯁꯨ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯖꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯥꯏꯅꯤꯡꯕꯁꯦ ꯀꯟꯅꯗꯤ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯀꯅꯥꯒꯨꯝꯕ ꯀꯩꯅꯣꯝ ꯇꯧꯔꯛꯄ ꯍꯥꯏꯁꯦ ꯀꯩꯅꯣꯝꯗꯤ ꯑꯗꯨꯝ ꯍꯥꯏꯔꯗꯣꯏꯅꯤ ꯑꯐꯕ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕ ꯑꯣꯏꯒꯦꯔꯥ ꯑꯗꯣ ꯑꯩꯈꯣꯏꯅ ꯗꯤꯞ ꯑꯣꯏꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯗ꯭ꯔ ꯂꯣꯏꯔꯦ ꯁꯤ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯌꯥꯝꯅ ꯈꯪꯍꯟꯅꯤꯡꯉꯤꯁꯦ ꯃꯌꯥꯝꯅ ꯎꯕꯤꯔꯤꯁꯤꯗꯤ ꯂꯥꯁ ꯄ꯭ꯔꯗꯛꯇꯣ ꯈꯛꯇꯅꯦꯕ ꯃꯗꯨꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯆꯪꯉꯤꯕ ꯏꯐꯔꯠ ꯃꯥꯒꯤ everything ngasi video ma thagak kya taragadi I have to spend today ngasi simple sangane adumaina sigi keno si kitang khangan hai tare main point di kena kanda sen tan be aba lambi musang bai je arai banate sim thang khangi sima main point hadi lambi da taramal patara khum du na tan sel hai ba lambi jiga maile ne ga taragadi thaba kudima arai bam tan ta tare hajira suri ma toriba manual haibam layani adagi che kolom pair ta ma gongai am layni mai gi haitare adu every field lay sing se profession ni haraga respect tauna hardi kapta haina ro ada masidai akhoi negative comments lakpase je positive se hojik dada di positive na anambane na ai rezo haidari sineba adu negative lakiba matam se dada kari phaubi gi masidai sida dada na tawjari ba khara se masi ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯁꯦ ꯃꯤꯅ ꯀꯩꯅꯣꯝ ꯍꯦꯛ ꯊꯤꯅ ꯍꯥꯏꯔꯛꯄ ꯐꯅ ꯍꯥꯏꯕꯤꯔꯛꯄꯗꯨꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯈꯟꯖꯜꯂꯨꯗꯦ ꯑꯗꯨꯕꯨ ꯊꯤꯅꯒ ꯀꯩꯅꯣꯝꯃ ꯍꯦꯛ ꯍꯥꯏꯔꯛꯄꯁꯦ ꯑꯗꯨꯝ ꯈꯜꯂ ꯂꯩꯔꯒ ꯏꯁꯥꯁꯦ ꯗꯥꯎꯟꯒ ꯆꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯃ ꯗꯗꯥꯗ ꯀꯔꯤ ꯂꯩꯕꯤꯒꯤ ꯍꯥꯏꯕꯗꯨꯃ ꯑꯩ ꯈꯪꯖꯅꯤꯡꯉꯤ ꯗꯗꯥꯗꯒꯤ ꯍꯣꯏ ꯑꯩꯁꯨ ꯃꯤꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯀꯩꯅꯣꯝꯃ ꯇꯛ ꯇꯧ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯀꯩꯅꯣꯝ ꯍꯥꯏꯕꯗ ꯈꯟꯗ ꯌꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯗꯛ ꯌꯧꯕ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯕꯠ ꯑꯩꯁꯦ ꯀꯩ ꯍꯥꯏꯅꯤ ꯈꯟꯖꯟꯗꯕꯒꯨꯝꯕ ꯃꯋꯥ ꯂꯧꯒꯟꯗꯕꯒꯨꯝꯕꯁꯦ ꯈꯔ ꯇꯧꯋꯦꯕꯀꯣ ꯑꯩꯁꯦ ꯃꯋꯥ ꯂꯧꯗꯕ ꯍꯥꯏꯔꯒ ꯎꯁꯤꯠꯇꯕ ꯅꯠꯇꯕ ꯀꯩꯗꯧꯗꯣꯏꯅꯣꯗ ꯍꯥꯏꯔꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯕꯗꯁꯨ ꯂꯥꯛꯈꯤꯕ ꯅꯦꯒꯦꯇꯤቭ ꯀꯃꯦꯟꯁꯤꯡꯗꯣ ꯀꯩꯁꯨ ꯈꯟꯗꯦ ꯍꯥꯏꯇꯥꯔꯦ ꯊꯣꯏꯅ ꯈꯟꯖꯜꯂꯨꯗꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯐꯤꯒꯔ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯄꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯕꯛꯁꯤ ꯈꯤꯇꯪ ꯅꯥꯊꯩꯔꯝꯃꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯈꯪꯕꯤꯔꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯁꯥꯁꯤꯗ ꯈꯤꯇꯪ ꯀꯩ ꯍꯥꯏꯒꯅꯤ ꯄ꯭ꯔꯥꯎꯠ ꯐꯤꯜ ꯇꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯆꯥꯎꯊꯣꯛꯆꯕꯒꯨꯝꯕ ꯃꯇꯥꯡꯒ ꯂꯥꯛꯄꯁꯦ ꯌꯥꯎꯔꯛꯇꯕ ꯅꯠꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯅ ꯂꯩꯅꯔꯤꯁꯤꯗ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯅꯒ ꯁꯨꯝ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯔꯛꯄ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯛꯄꯁꯦ ꯃꯁꯤꯗ ꯀꯔꯤ ꯐꯥꯎꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯅꯨꯡꯁꯤꯕꯁꯨ ꯌꯥꯝ ꯊꯦꯡꯅꯩ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯑꯃ ꯆꯠꯄ ꯑꯣꯏꯔꯁꯨ ꯑꯃ ꯇꯧꯔꯁꯨ ꯅꯨꯡꯁꯤꯕꯤꯗꯅ ꯃꯔꯨꯑꯣꯏꯅ ꯏꯃꯥꯒꯨꯝꯕꯒꯤ ꯑꯗꯒꯤ ꯏꯗꯣꯝꯆꯥ ꯁꯤꯒꯨꯝꯕ ꯌꯥꯝ ꯊꯦꯡꯅꯩꯑꯕꯀꯣ ꯃꯣꯏꯒꯨꯝꯕ ꯊꯦꯡꯅꯔꯗꯤ ꯑꯗꯨꯝ ꯏꯕꯨꯡꯉꯣ ꯍꯥꯏꯔꯒ ꯑꯆꯥꯄꯣꯠ ꯂꯩꯕꯤꯔꯛꯄꯒꯨꯝꯕꯀꯣ ꯁꯤꯒꯤ ꯑꯗꯨꯒꯤ ꯄꯣꯠ ꯅꯠꯇꯕ ꯑꯆꯥꯄꯣꯠ ꯅꯨꯡꯄꯒꯤ ꯅꯠꯇꯕ ꯁꯤꯒꯤ ꯏꯃꯣꯁꯟ ꯑꯃ ꯑꯩꯉꯣꯟꯗ ꯐꯤꯜ ꯇꯧꯋꯦꯕ ꯍꯜꯂꯛꯑꯒ ꯌꯨꯝꯗꯒ ꯇꯝꯕ ꯌꯥꯎꯋꯦꯕ ꯑꯁ ꯁꯨꯃꯥꯏꯅ ꯊꯦꯡꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯦ ꯑꯍꯜ ꯑꯃꯅ ꯀꯥꯏꯅꯀꯣ ꯁꯤꯁꯤꯃ ꯅꯨꯡꯁꯤꯕ ꯌꯥꯎꯋꯦ ꯑꯗꯒꯤ ꯑꯉꯥꯡ ꯍꯧꯔꯛꯏꯕꯁꯤꯡ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤ ꯇꯧꯔꯛꯄꯁꯤꯡꯗꯣ ꯑꯗꯨꯝ ꯑꯩꯗꯤ ꯀꯩ ꯍꯥꯏꯅꯤ ꯂꯕ ꯕꯦꯛꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯌꯦꯕ
ꯑꯗꯨꯃꯥꯏꯅ ꯑꯣꯗꯤꯌꯦꯟꯁꯅ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯈꯤꯇꯪ ꯀꯩꯅꯣꯝ ꯎꯗ꯭ꯔꯒꯗꯤ ꯌꯨꯁꯂꯦꯁ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯗꯗꯥ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯝꯗꯣꯏꯅꯦꯕ ꯑꯗꯣ ꯗꯗꯥꯅ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯀ꯭ꯔꯤꯌꯦꯠ ꯑꯃ ꯇꯧꯔꯒ ꯊꯥꯗꯣꯛꯄꯤꯕꯁꯦ ꯃꯁꯤ ꯗꯗꯥ ꯃꯌꯥꯝꯗ ꯀꯔꯤ ꯐꯥꯎꯋꯦꯅꯗꯤ ꯈꯟꯕꯤ ꯃꯌꯥꯝꯒꯤ ꯑꯣꯗꯤꯌꯦꯟꯁꯀꯤ ꯀꯩꯅꯣꯁꯦ ꯀꯩ ꯍꯥꯏꯒꯅꯤ ꯋꯥꯈꯜꯂꯣꯟꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯗꯗꯥꯒꯤ ꯑꯣꯏꯅ ꯁꯥꯏꯠꯇꯦ ꯐꯤꯗꯕꯦꯛꯃꯛꯇꯤ ꯍꯥꯏꯖꯔꯣꯏꯒꯦ ꯍꯥꯏꯗꯤ ꯑꯣꯗꯤꯌꯦꯟꯁꯇ ꯀꯔꯤ ꯐꯪꯈ꯭ꯔꯦ ꯀꯔꯤ ꯈꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤꯃ ꯃꯣꯏꯒꯤ ꯑꯣꯏꯅ ꯗꯗꯥꯅꯒ ꯀꯃꯥꯏꯅꯒ ꯈꯟꯕꯤꯒꯦ ꯍꯥꯏꯕꯗꯣ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯩꯁꯦ ꯀꯃꯦꯟ ꯌꯥꯝ ꯔꯤꯗ ꯇꯧꯋꯦ ꯍꯧꯖꯤꯛ ꯂꯥꯛꯏꯕꯁꯤꯡꯁꯦ ꯉꯁꯤ ꯊꯥꯒꯠꯈꯤꯕꯁꯤꯗ ꯀꯔꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯁꯨꯝ ꯂꯩꯗꯅ ꯃꯣꯏꯒꯤ ꯐꯤꯗꯕꯦꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁꯤꯗ ꯑꯗꯨꯝ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯌꯥꯝ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯔꯨ ꯑꯣꯏꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡꯀꯣ ꯑꯗꯨꯝ ꯅꯣꯛꯅꯤꯡꯕꯁꯨ ꯑꯣꯏꯔꯅꯤ ꯑꯁꯦꯡꯕꯁꯨ ꯑꯣꯏꯔꯝꯗꯣꯏꯅꯤꯀꯣ ꯑꯩꯁꯤ ꯅꯨꯄꯤ ꯀꯥꯏꯅꯔ ꯂꯩꯔꯝꯕꯅꯤ ꯕ꯭ꯔꯣ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯨꯕꯗ ꯈꯤꯇꯪ ꯁꯥꯐꯩꯒꯨꯝꯕ ꯁꯤꯁꯨ ꯃꯌꯥꯝ ꯀꯟꯇꯦꯟ ꯏꯁꯥꯗ ꯀꯟꯇꯦꯟꯃꯦꯟ ꯑꯃ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯄꯦꯜꯂꯦ ꯑꯗꯒꯤ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦ ꯑꯗꯒꯤ ꯅꯣꯡꯃꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯨ ꯑꯩꯅ ꯀꯥꯎ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯏꯇꯩꯃ ꯑꯃ ꯃꯥ ꯅꯨꯡꯁꯤꯕꯤꯗꯅ ꯄꯥꯎ ꯐꯥꯎꯕꯤꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯅꯨꯃꯤꯠꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯤ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯇꯦꯟꯁꯟ ꯀꯩꯅꯣꯗ ꯂꯩꯔꯝꯕ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯅꯨꯃꯤꯠꯇꯨꯗ ꯍꯥꯟꯅ ꯊꯦꯡꯅꯕꯖꯥꯠꯅꯤ ꯍꯥꯟꯅ ꯎꯗ꯭ꯔꯤꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯤꯠ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏ ꯀꯥꯟꯗ ꯑꯗꯨꯗꯤ ꯇꯦꯟꯊꯥꯗꯅꯤ ꯈꯣꯠꯇꯅꯤ ꯑꯗꯨ ꯊꯤꯔꯛꯑꯒ ꯑꯩꯈꯣꯏ ꯏꯆꯦꯁꯤꯡ ꯑꯃꯒ ꯃꯣꯏ ꯃꯅꯥꯛ ꯌꯨꯝ ꯄꯥꯟꯅꯕ ꯊꯦꯡꯅꯕꯗꯒꯤ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯒ ꯆꯥꯛꯀ ꯀꯧꯕꯤꯗꯅꯀꯣ ꯑꯁ ꯑꯩ ꯑꯅꯥꯕ ꯂꯣꯏ ꯐꯔꯦ ꯀꯥꯏꯅꯀꯣ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯄꯦꯟꯕꯤꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯗꯗꯥꯅ ꯇꯧꯕꯤꯔꯤꯕꯁꯤꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯈꯜ ꯑꯃꯅꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯔꯒꯗꯤ ꯑꯦꯀꯦ ꯇꯦꯟꯊꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯔꯗꯤ ꯌꯨꯇ꯭ꯌꯨꯕꯔꯅꯤ ꯍꯥꯏꯗꯣꯏꯅꯦꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯕꯁꯦ ꯑꯗꯨꯝ ꯍꯟꯗꯛꯀꯤ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯈꯤꯕꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯃꯆꯥ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯇꯕꯁꯤꯗꯤ ꯑꯗꯨꯝ ꯂꯩ ꯑꯗꯨ ꯂꯩꯔꯤꯕ ꯃꯊꯛꯁꯤꯗ ꯗꯗꯥ ꯍꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂꯒ ꯍꯥꯏꯕ ꯇꯥꯔꯦ ꯉꯥꯏꯍꯥꯛꯇꯪ ꯅꯣꯛꯅꯕ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯅꯕ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯒ ꯊꯥꯒꯠꯄꯤꯔꯛꯄꯅꯦꯕ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯔꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯔꯣꯜꯁꯦ ꯃꯁꯤ ꯀꯔꯤꯅꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯑꯣꯏꯅꯁꯨ ꯂꯩꯈ꯭ꯔꯕꯅꯦ ꯌꯨꯇ꯭ꯌꯨꯕꯔꯅꯦ ꯍꯥꯏꯔꯒ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯔꯒꯤ ꯔꯣꯜꯁꯤꯗꯤ ꯃꯌꯥꯝꯗ ꯀꯔꯤꯅꯤ ꯍꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯀꯩꯅꯣꯅꯦ ꯍꯟꯗꯛꯀꯤ ꯑꯗꯨꯝ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯏꯔꯥꯡ ꯃꯅꯨꯡꯗꯤ ꯄꯜꯂꯒꯦꯀꯣ ꯏꯔꯥꯡ ꯃꯅꯨꯡꯗ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯍꯦꯛ ꯁꯥꯐꯔꯒ ꯑꯃꯨꯛ ꯇꯧꯔꯛꯑꯀꯥꯟꯗ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯍꯣꯁꯇꯥꯏꯜ ꯑꯣꯏꯕ ꯌꯥꯝ ꯊꯣꯛꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯋꯥꯏ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯦꯞꯄꯦ ꯍꯥꯏꯇꯥꯔꯦ ꯃꯤꯒꯤ ꯄ꯭ꯔꯖꯥ ꯏꯍꯨꯜ ꯍꯥꯏꯕ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯈꯤꯇꯪ ꯍꯟꯊꯔꯛꯄꯗ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯍꯥꯏꯕ ꯋꯥꯅꯤ ꯑꯩꯒꯤ ꯄꯨꯄꯨ ꯕꯕꯥꯁꯦ ꯏꯔꯥꯡ ꯃꯅꯨꯡ ꯇꯤꯚꯤ ꯆꯦꯅꯦꯜ ꯅ꯭ꯌꯨꯁ ꯁꯨꯝ ꯌꯦꯡꯗꯦꯕ ꯋꯥꯈꯟꯗꯣ ꯄꯦꯟꯗꯕꯒꯤ ꯗꯥꯎꯟ ꯆꯠꯄꯗꯣ ꯑꯗꯨꯅ ꯕꯤ ꯄꯤ ꯋꯥꯡꯈꯠꯀꯅꯤ ꯁꯨꯝ ꯌꯦꯡꯗꯦ ꯑꯩꯈꯣꯏ ꯕꯥꯗꯤ ꯄꯦꯟꯗꯕ ꯍꯥꯏꯇꯥꯔꯦ ꯀꯩꯗꯧꯔꯨꯅꯤ ꯑꯩꯈꯣꯏ ꯂꯩꯇꯕ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯇꯝꯊꯤꯕ ꯑꯃ ꯊꯣꯛꯑ ꯃꯇꯨꯡ ꯁꯥꯐꯔꯛꯄꯒꯨꯝꯕ ꯈꯤꯇꯪ ꯍꯟꯊꯔꯛꯄ ꯀꯥꯟꯗꯗꯤ ꯉꯥꯛꯇꯪ ꯑꯣꯏꯁꯨ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩꯁꯤ ꯁꯦꯝꯒꯦ ꯀꯥꯟꯗꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯁꯦꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯗꯨꯃꯥꯏꯅ ꯁꯦꯝꯃꯀꯥꯟꯗ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯔꯛꯇꯅ ꯄꯤꯔꯛꯄ ꯀꯃꯦꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦ ꯑꯩꯈꯣꯏꯅ ꯇꯧꯖꯩꯁꯤꯁꯨꯀꯣ ꯀꯃꯦꯟꯗ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨ ꯏꯔꯥꯡ ꯀꯜꯂꯤ ꯀꯩꯅꯣ ꯇꯧꯔꯤ ꯍꯥꯏꯔꯛꯑꯗꯤ ꯇꯧꯔꯅꯤ ꯇꯣꯛꯇꯣꯏꯅꯦꯕ ꯇꯥꯟꯖꯥꯁꯨ ꯌꯦꯡꯗ ꯌꯥꯄꯣꯟꯇꯦꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯇꯥꯟꯖꯥ ꯌꯦꯡꯉꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯇꯧꯕꯤ ꯇꯥꯔꯒꯗꯤ ꯌꯨꯇ꯭ꯌꯨꯕꯔ ꯑꯩꯈꯣꯏꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯐꯕ ꯄꯣꯠ ꯑꯃꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯄꯣꯊꯥꯕꯗ ꯗꯗꯥ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯁꯦ ꯑꯩꯈꯣꯏ ꯗꯗꯥꯒꯤꯗꯤ ꯏꯊꯟꯗꯁꯨ ꯇꯧꯕꯤꯔꯤꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯑꯦꯗꯤꯇꯤꯡ ꯑꯗꯒꯤꯗꯤ ꯁ꯭ꯀ꯭ꯔꯤꯞ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯈꯣꯠꯄ ꯂꯣꯏꯅꯃꯛ ꯗꯗꯥ ꯉꯥꯛꯇꯅꯦꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯚꯤꯗꯤꯑꯣ ꯃꯛꯇ ꯅꯝꯃꯁꯨ ꯑꯁ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣꯝ ꯉꯥꯡꯁꯤꯜꯂꯛꯑꯗꯤ ꯐꯣꯀꯁꯁꯦ ꯃꯥꯡꯈꯤꯗꯣꯏꯅꯦꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯗꯗꯥ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯗꯗꯥꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯑꯅꯝꯕꯅ ꯌꯨꯝꯗꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯁ꯭ꯋꯥꯏꯗꯁꯨ ꯑꯗꯨꯝ ꯂꯩꯕꯅꯤꯀꯣ ꯑꯗꯨꯝ ꯆꯠꯊꯣꯛ ꯂꯩꯔꯤꯕ ꯃꯐꯝꯗ ꯅꯝꯃꯦ ꯍꯥꯏꯇꯥꯔꯦ ꯌꯨꯝꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯏꯁꯇꯗꯤꯑꯣ ꯃꯆꯥ ꯑꯃꯈꯛ ꯁꯦꯝꯃꯦ ꯑꯗꯣ ꯑꯩꯅ ꯑꯗꯨ ꯆꯪꯈ꯭ರೆ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯃꯥꯏꯁꯨ ꯊꯣꯛꯈ꯭ꯔꯅꯦꯕ ꯑꯗꯨꯒ ꯅꯨꯡꯊꯤꯟ ꯇꯥꯜꯂꯛꯀꯨꯝꯕ ꯅꯝꯕ ꯇꯥꯟꯖꯥ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯍꯥꯏꯗꯕ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯂꯝꯗꯗꯤ ꯍꯥꯏꯇꯥꯔꯦ ꯌꯨꯝꯁꯦ ꯄꯨꯟ ꯂꯩꯗꯅ ꯍꯤꯡꯒꯣꯜ ꯄꯔꯦꯡ ꯑꯗꯨꯅ ꯑꯉꯥꯡ ꯅꯨꯄꯤꯁꯦ ꯌꯥꯝ ꯂꯩꯗꯅ ꯂꯥꯡꯉꯛꯄ ꯌꯥꯎꯔꯦ ꯑꯩ ꯑꯉꯥꯡꯁꯨ ꯂꯨꯅ ꯇꯧꯋꯦꯁꯦ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯇꯥꯟꯖꯥꯗꯗꯤ ꯀꯩ ꯍꯥꯏꯅꯤ ꯇꯥꯟꯕꯗꯣ ꯇꯥꯟꯕ ꯌꯥꯝ ꯌꯥꯎꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯌꯨꯝꯒꯤ ꯄꯦꯔꯦꯟꯁ ꯀꯩꯀꯩ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯂꯣꯏ ꯇꯧꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯇꯥꯖꯕꯁꯤꯃꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗ ꯑꯩꯅ ꯗꯗꯥꯗ ꯍꯪꯖꯅꯤꯡꯕꯁꯦ ꯗꯗꯥꯒꯤ ꯐꯦꯟ ꯕꯦꯁ ꯑꯃꯅꯦ ꯀꯥꯏꯅꯒ ꯊꯣꯛꯂꯛꯄꯁꯦ ꯃꯁꯤ ꯗꯗꯥ
one word amadaga description tawbiyo hai taragadi kamaina ga haibini beyond expression da lay express lay ne god hai tare there my god थागतजरी दा मखा दा बाय दा दे खंजनिंग मसे दा ना YouTube दा स्माइना वीडियो को थागत खरब मतुंग सिदा हाय तारे दा इसाना इसागी वीडियो को से सुम येंगबीब्रा येंगदारगदी करी दगा येंगबी हाबदी आइना तौरिसे हाबदा येंगबीब्रा नत्रगना सोयबा लानबदंग येंगबीब्रा कमाय तौई दा सी बतांग सु किदंग शेयर तौबियो soyba lam bai di kan khandre hai di editing export tau dringa da dum tawrabra na khale doga ang yengi jina resolution mangbra adu makar yengi da 20 yengi 20 yengi ado yenga ga da isa da kari di phawi jipudi kaim tau khandre horok pada di ithani kairam yamna isai content ta boi kai bi da man tawi ado sigi matang se da hojik se YouTube haira ka da mi sing se adum youth sing hai tare maru waina adum YouTube se thoga smaina tawba yai khangbadagi nadragana pamjabadagi mayam ama thogle eba ada sigi matang se da moida kari haibini kari wafam thambini hoi yam thole adu ni main point oidisi ko haidi hoji matam ji de tandra di hai tare sisu platform mani adum hingbagi dum kanom di obi hai tare sida full time na ta koi ram dam ji di full time ni kitam wa dra khale ko am side ki lep ta bi da dum side ki ama thama ko an to kodam si irang manung la sina dum hingeng khan tar ga di irang manung de di ko kamai le aduna side ki ju khara mana aduga tawge na nongna sangai bi sinau sing haining bai tar ga di pagdau tawbu na tab kitang content unique oiba adagi regularity ma maintain tawba consistency hai tare सिगम दरकार ओइ काले पदौ तबु नतब समाइना थमिनि मुनि बादुगा दा समाइना फमिना जुनला हाय तारे दम दागी अवा नुगा एक्सपीरियंस म्याम सिसु शेयर तबिना फंगबसे मसे आमना नुगाय दा दंगसी एखगी थरम चुबु येंगबिरिबा व्यूअर्स सिंग सिददि दा दागी बकरी मोड फंगदोक बिनिंगी वहाय अमने दंग हाइबिरमु व्यूअर हाइसे खोइरम दंगी बिंगा ओरani मेन ओइना खोइ कनोसी ऑडियंस एना मना दम मैतिन हेन बनि हाय तारे को खोइ मणिपुरी ngang bai tare loina su koi channel da koi gi sing is now sing de gi meti pangal lo yengi ko loina mak ta subsala ai tare ko koi ju meti masin hai bu ani any committee dum thok nga ta ni yengsen na busy ko che ji ma yengjen dringai dai tare ai kari tauri kari oiri mana tauri je koi na ngam banate aina adai kana um tai aina ju ngam banate sumana kitang khandar ga ko khubi me pi bai tare kanom dagi adum mingonda kano pidaba tension kano pidaba problem pidaba tare amana mai thabak respect thamnaraba sida sikana sakot kani koi pun sakot minani hai tare yam nugai da dage ba thamoi gi wafam hai tare si jama yam da phongdok piram bagi da bakti yam nugai do ngasi ki tan ja si masu da smaina pibi base amuka hanna da mu thagal ba phongdok chari ha wafam se thamjaraga smaina ngasi gi program se dosina bagi tan ja dum lawjage da sister su hena mai pak po oiro oisu ogani thaje oiba ngamdaba so hana jage aduga da su hayeng tungi bunsi da haba tare hena mai pak pa lana khona jage khanma thabak thorom kaya ama hona bangamba oibidana dum nungai na lebiyo haba hamje thamjage da sumaina mayam gi seba su lep lep da dum tawba ngam boy biyo da thank you thagachari ngasi ge khoi gi program sibu hobudagi loiba phawa bining tabri ba viewers singbu kegi channel asigi site ge haje butare thagat ba phongdok chari matung tar pa video da su mayam dum leptana support ta view habo afum de thamjaraga ngasi gi di matang sai sida loisin jage bye